Ngasigi nungairaba pungawari asigi mamingna Mangolgi nupa wari asibu ibirakpina Juju Thaina mamangai matam amani Chingatel haina khangnaba lamdam amakhak leirami lamdam adugi chidaida matai manau amakhak su leirami makhoigi mamingna luwang amadi sana haina kaurami luwang amadi sana matai manaudo sel yamna paiba lanthom marang kaina leiba sana lupa mani muktana chingmuk wangna paiduna leiba matai manauni matam kharagi matung sanagi pibuk nungda angang ama nautamki tha suraklabada angang ado taibang malemda khongdaraki adubu laibak thiba haibaduni sana amadi luwang makhoi anigi macha aduna pokpa numit ado chinga thel khungang aduda leiba phattaba laisingna mathi phongba numit oirami lamlong ahung phangba mafam aduda phattaba laisingdo khundinarami tu yengu ada uriba apikpa yum asida ngasi angang nupa macha ama pokle ai khoina mathi phongba numit asida pokpa angang ase lemna manghanba haunadi aduna mita khamdabi kaubi phattabi lai nangi thawai ado angang asida changba oiro nangonda chenba phattaba magul ado angang asida su chelhelu angang asina munne yenkiba mi natraga sa ado masada laina laithung pakpo oisanu natraga thawai mangba oisanu asumna phatraba lai mayam khundinaba aduda lai mayam gi makok aduna hairami hek poklakpa numit adudagi hauna luwang amadi sana makhoi anigi macha aduda mita khamdabi kaubi phattabi lai adugi thawai changsinkirami hek poklakpa numit adudagi hauna luwang amadi sana makhoi anigi macha aduda mita khamdabi kaubi phattabi lai adugi thawai changkirami angang adugi maming mama mapa anina nungsina pothe haina kaurami pothena kabak chaurokpa duai matamdagi haure magi masada changkiba mita khamdabi kaubi phattabi lai aduna maning tamlakpa nongmagi numit amadi pothedo makhoigi yumgi sumangda matomda sanaduna leiringai makhoigi thongal phauduna san mayam ama chatkirami kari wakhal khallubano khangde pothena san singduda munna yenglubadadi makhoigi thongal mapa adumaktada san singdo loina sikirami nong masu pothena magi ka manungda phamduna leiringai makhoigi loizaba huinau macha adu magi manakta changlaktuna kulami pothena sumna hairaklami onthok na nungai jaringida huinau macha noigi punsi se sabaga tumbaga khongbaga ta tawi mana adum hek haibaga hek thangnaba mikup aduda huinau macha adusu tumna sikirami sasandagi hendoktuna taibang miyoiba phawba pothegi mityeng amada thawai thaba yamkri masagi matau aduda luwang amadi sana makhoi anidi wakhal laiman oikre nongmagi asum sonsilaklami luwangna mama kari noi khoigi laibak asibo isa kaubanina aikhoidi nungsido hekta hundoklu basungamde adubu magi mangol oiba masak asida leikai miyamna aikhoibu imaidatin sijinnafam oirabani sanana aisu kari haigadabano khangdre moi babung isa sigi haktakta norok yawi haibado hektaida leikai miyamna ngangnaribadusu achumba wa ngaktani aikhoinadi kamdauna moiko onsinaduna khanaruni isa oijarabasu ai phawba manakta changba kire magi mityeng amada wahi amada aigi thawai mangkhidrami paire luwangna aisu adugi maram adugini magi manakta toina sangdribase sangbadi lairadana kaujaba phawba kire khangdre taibang mapu magi nongdamse aikhoibu asukwana miwa maisa langna hingadabagi saru loksin biro kaidobage aikhoi hingningdre sanana aduguni moi babung isa nupa senana bathamliba tomal asidi haujik phawba icana hatpa ngamdine thaina mana angang oiringai matamdagi tomalna isa sibu sinaduna nakon biduna lakpani isa gi mityeng amadi wahai wata singdo tomal gi masada sangdaba mal luwangna hoine nangna haibudu chumine tomal di haujik phawba isa gi manakta leibada karimata soi ngam yaudriko ma khakta ngaire isa na manghanba ngamdribase tomal le horabanina aikoi anisu khuya tusitna siba ngamlanido asumna luwang amadi sana makhoi anina masanupa pothebu
Tomalgi makutta sinarami. Wakhal layman oiduna luwang amadi sana ikui kuidana laikhiramdi. Thunamak thawaiga hakjanga kainaki. Makoi ani leitraba matung yum aduda Tomal amadi Pothe makoi ani khakta leirami. Nongmadi Tomal na Pothe da wafam amakhak haudoklami. Pothe, haujikti yum asida aikoi ani khakta ngai haure. Mafam asigi miyamnasu aikoi ani ubada hangoiba tukutjaba pokle. Aikoi ani mafam asida kuina leibana afaba oigadaba mandi. Adunane arapa mafam amada yum honglasido. Pothena, iyamba, aishu wafamdo iyambada haudoke khalambani. Iyambana hana haudorpa yamna phare. Aikoi ani mafamse thadoktuna atopa mafam amada leirasi. Aikoi gi leiriba lanthum sanalpa mayam asina sagol gari amada haplaga purasi. Tomal phagani bungo nayam haujingmak thabak ado pangthoknaba sillagi. Asumna makoi ani yanaraba matung Tomal amadi Pothe makoi ani do chinga thelgi yum adu thadoktuna atopa leirang thel koba mafam amada laktuna yum saraga leirami. Pothe gi nauna saba yum ado aduki matik chawi. Leirang thel kungang aduda leiriba miyoi pumba magi mayumda leiba changani haibada haimenba thokloi. Pothe gi yum adugi hek mamangda sana turel haina khangnaba turel amakhak cheli. Magi yum adugi thongnau singdo hangdoklaga sana turel gi phajaba ado mitpe na yengba phangi. Magi yum adugi akoibada leiriba lambi sorok singdo mi itak tak na oi. Narak mungsungna pik thali. Hauriba napi singdusu yamna songjili. Magi yum aduga thangnana leiriba yum singdugi miyoi singdusu masa masagi mathauda pokning changbana Pothe ga phajana sakhang maikhang nabagi matam sangde. Nongmadi Pothe do magi yumgi sumangduda mora amada phamlaga nungsa yaiduna leirami. Tanja tuda magi yum thangnabada leiba sahi miyai chalabi nupi anikhak Pothe gi thongal mapa landuna chatkirami. Pothe na sumangda phamhaubado hairap ubada nupi anido asumna ngangduna chatki. Asigine Pothe hairiba nupase aidi yamna ki ko mamin tang tabada phawba heki. Aikhogi ahalsingna hairiba asigi Pothe sina mi natraga pot amadabu hek muna yenglabadi mi natraga pot ado amang ata thoeye. Adune aikhoi ahalsingnasu adumaina loina haine. Laikai khunsigi mi amatasu maga thoina onsinadabane kibagi. Ado mabu kadaidagi oijanu yum honglakpa kuidre haidaine. Sahi 8 mukti pharamlani mana yum honglakpa a arapa mafam amadagi lakpani hai. Aikhoisu akupadi khangdeda thoina kauna ngangnarudраbanina. Mada khara thuna amu masagi maramdam aduda hankradi phani natradi magi mayuma pase lalaga chatpa phawwa kijaga daure. Asumna khunja singna ngangnaba ado Pothe khanglami. Masu wakhal aduki matik nungaijade. Sumang maton aduda phamna Pothe wakhal tawi. Aisu khangi aise u mangolgi masakni haiba. Aina yenglu ba khuding amang ata thokle. Maram aduna aina egi yum ase thawaina sana turel olaga sabani. Onthokna laibak thiba mapok haibado oirida ko ai hakse. Pothe gi u mangolgi magul adu leirang thel kungang aduda natana thangnaba khungang singi miyamna su khangnaram. Thangnaba khungangda khara masak takhatpa henba kauba nupa amakhak leirami. Nongmadi henba ado leirang then khungang aduda laktuna Pothe gi mayumda changlaklami. Sumangda Tomal leirambatuda henba nahangi. Iyamba Pothe aibadugi mayum lasise. Tomal mani bungo kari haigadabano. Henbana magam ta unagi tawbani. Mana bu hek yengadi yengiba mi natraga posak ado amang ata thoi hai. Aibu manghanba ngambra yengima. Tomal ibunga nang nasa khudong thiba tagani ne. Pothe thoklakjringai chalhaw. Henbana hera yamba aina kauthoro hairadi kauthoro dana. Kai kandabada. Tomal phare lao manungda changlaga mabu unaru lao. Asi haiduna Tomal henbabu manungda pusilaklami. Pothe di nungaina saksari. Mapalda wangangnabagi makhol tabaduda khara sauninglap leirami Pothe. Henbaga Tomalga thongjin hek yaurpaga Pothe na sauna yenglakpaga hek mapa chana michanaba duda henba
ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯃꯔꯤꯜꯁꯨ ꯌꯥꯎꯗꯕ ꯃꯥꯅ ꯑꯀꯟꯕꯒ ꯁꯥꯔꯗꯅ꯫ ꯄꯣꯊꯦꯅ ꯏꯌꯥꯝꯕ ꯃꯥꯅ ꯁꯨꯃꯥꯡꯗ ꯉꯥꯡꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏ ꯇꯥꯏ, ꯊꯣꯡꯒꯥꯟꯗ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣ, ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯇꯣꯃꯥꯜꯅ ꯍꯦꯟꯕꯕꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯛꯈꯤ, ꯑꯗꯨꯒ ꯊꯣꯡꯒꯥꯜꯗꯨꯗ ꯍꯦꯟꯕꯕꯨ ꯍꯤꯞꯍꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯍꯦꯟꯕꯅ ꯋꯥꯈꯜ ꯂꯥꯛꯄ ꯃꯤꯀꯨꯞꯇ ꯃꯥ ꯃꯁꯥꯗ ꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯄꯣꯊꯦꯒꯤ ꯃꯁꯛ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯥ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯁꯅꯥ ꯇꯨꯔꯦꯜ ꯑꯗꯨꯗ ꯍꯤ ꯍꯣꯟꯗꯨꯅ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯗꯣ ꯄꯣꯊꯦꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥ ꯂꯥꯟꯕꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯣꯊꯦꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯟꯖꯥꯁꯤꯡꯅ ꯀꯤꯅꯕ ꯍꯪꯒꯣꯏꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯏꯪꯉꯤ꯫ ꯑꯔꯥꯞꯄ ꯑꯃꯗꯤ ꯑꯅꯛꯄꯗ ꯂꯝꯍꯨꯏꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯏꯇꯠ ꯇꯠꯇꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯣꯊꯦ ꯑꯃꯗꯤ ꯇꯣꯃꯥꯜ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯛꯁꯪꯒꯤ ꯂꯩꯔꯪ ꯃꯅꯥꯛꯇꯨꯗ ꯐꯝꯂꯒ ꯃꯩ ꯌꯥꯏꯔꯝꯃꯤ꯫ ꯄꯣꯊꯦꯅ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯇꯧꯕ ꯇꯥꯔꯦ? ꯇꯣꯃꯥꯜꯅ ꯑꯩꯅ ꯉꯁꯥꯏ ꯇꯨꯔꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯐꯥꯔꯛꯏꯅꯦ, ꯃꯗꯨ ꯊꯣꯡꯉꯁꯤ ꯏꯕꯨꯡꯉꯣ꯫ ꯄꯣꯊꯦꯅ ꯍꯣꯏ ꯏꯌꯥꯝꯕ, ꯏꯌꯥꯝꯕꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯣꯊꯦꯅ ꯏꯌꯥꯝꯕ ꯃꯄꯥꯟꯗ ꯃꯤ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯤꯁꯦ, ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ꯫ ꯇꯣꯃꯥꯜꯅ ꯃꯥꯡ ꯊꯥꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯇꯨꯡꯗ ꯄꯣꯊꯦꯅ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯛꯄꯗ ꯎꯔꯦ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯈꯛ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯥꯎꯔꯤ, ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯇꯣꯃꯥꯜꯒ ꯄꯣꯊꯦꯒ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯐꯩꯕꯝꯗꯅ ꯄꯝꯈꯠꯂꯛꯏ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯔꯤ, ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯇꯣꯃꯥꯜꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯎ, ꯏꯪꯕꯅ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯐꯝꯁꯤ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯑꯏꯪꯕꯗꯒꯤ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯅ ꯃꯩ ꯍꯧꯒꯠꯄꯤꯔꯛꯏ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤ ꯆꯪꯂꯛꯄ ꯑꯗꯨꯗ ꯄꯣꯊꯦꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯑꯔꯩꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯇꯣꯃꯥꯜꯗ ꯄꯨꯊꯣꯛꯍꯟꯗꯨꯅ ꯆꯥꯃꯤꯟꯅꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯊꯦꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯃꯇꯣꯝꯇ ꯂꯩꯔꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯣꯊꯦꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯇꯣꯃꯥꯜꯁꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯅꯍꯥꯟꯈꯩ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯏꯃꯛ ꯃꯛꯁꯤꯟꯅ ꯂꯩꯔꯝꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯃꯀꯥ ꯂꯥꯝꯂꯕ꯫ ꯅꯪꯒꯤ ꯍꯔꯥꯎꯕ ꯃꯇꯧ ꯎꯕꯗ ꯏꯌꯥꯝꯕꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯄꯣꯊꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯅ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯂꯩꯔꯕꯗꯤ ꯏꯌꯥꯝꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯇꯣꯃꯥꯜꯁꯨ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯈꯨꯔꯥꯕꯨ ꯀꯝꯗꯧꯅ ꯑꯏꯪꯕ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯦꯝ ꯀꯧꯏ, ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯁꯥꯒꯩꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯄꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯣ ꯇꯦꯛꯈ꯭ꯔꯦ꯫ ꯃꯕꯨꯛ ꯂꯥꯝꯂꯕ ꯂꯝꯕꯣꯏ ꯀꯌꯥꯁꯨ ꯂꯝꯕꯤꯗ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯈꯨꯔꯥꯁꯦ ꯎꯄꯥꯏ ꯂꯩꯃꯟꯗ꯭ꯔꯗꯨꯅ ꯑꯅꯛꯄꯗ ꯀꯅꯥ ꯂꯩ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯕꯅꯤꯗꯣ꯫ ꯂꯥꯏꯕꯛ ꯐꯕꯅ ꯏꯆꯥꯒ ꯏꯅꯥꯎꯒ ꯊꯦꯡꯅꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯊꯋꯥꯏ ꯊꯥꯔꯝꯒꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯔꯗꯣ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ, ꯑꯗꯨꯒ ꯄꯣꯊꯥꯔꯁꯤ ꯍꯥꯏꯗꯨꯅ ꯄꯣꯊꯥꯅꯔꯤ꯫ ꯅꯍꯥꯟ ꯃꯈꯩ ꯏꯪ ꯆꯤꯛꯄ ꯄꯣꯊꯦꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯣ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯇꯤꯜꯂꯕꯗ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ꯫ ꯃꯌꯥꯝ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯗꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯣꯊꯦꯗꯣ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯣꯃꯥꯜꯅ ꯐꯝꯂꯤꯕ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯤ ꯆꯪꯂꯛꯄꯒꯤ ꯁꯍꯨꯝ ꯐꯪꯕꯗ ꯇꯣꯃꯥꯜꯁꯨ ꯊꯣꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯄꯣꯊꯦ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯉꯛꯆꯥꯅꯅ ꯍꯪꯉꯤ, ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯒꯠꯂꯕꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯅꯪꯕꯨ? ꯄꯣꯊꯦ ꯍꯔꯥꯎ ꯈꯨꯝꯃꯤ, ꯏꯌꯥꯝꯕ ꯈꯣꯟꯖꯦꯜꯗꯨ ꯅꯦꯝꯊꯕꯤꯌꯨ,
ꯃꯤꯅ ꯇꯥꯈꯤꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯠ ꯎꯏꯁꯤꯜꯂꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯊꯦꯁꯨ ꯇꯣꯃꯥꯜꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯊꯔꯛꯂꯝꯃꯤ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅꯇ ꯂꯩꯈꯤ ꯉꯁꯤꯗꯤ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥ ꯃꯃꯤꯠꯇꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯀꯦ ꯐꯥꯎꯕ ꯇꯧꯏ ꯇꯣꯃꯥꯜꯅ ꯃꯤꯠꯂꯨꯗ ꯊꯤꯡꯒꯠꯂꯤꯕ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤ ꯑꯗꯣ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯍꯜꯂꯨ ꯄꯣꯊꯦ ꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯎ ꯃꯪꯒꯣꯜ ꯑꯣꯏꯔꯕ ꯃꯤꯠ ꯑꯗꯨꯒꯤ ꯃꯌꯥꯏꯁꯨ ꯆꯝꯈꯤꯕ ꯑꯣꯏꯁꯅꯨ ꯄꯣꯊꯦꯅ ꯀꯩꯒꯨꯝꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯧꯖꯥꯜ ꯑꯃ ꯅꯤꯖꯧ ꯍꯥꯏꯅ ꯇꯥꯛꯄꯤꯔꯕꯗꯤ ꯑꯩꯗꯤ ꯑꯇꯩ ꯑꯍꯦꯟꯕ ꯊꯧꯖꯥꯜ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 15 ꯑꯁꯦ ꯑꯩ ꯅꯥꯏꯇꯣꯝ ꯍꯤꯡꯂꯛꯂꯤ ꯀꯅꯥꯒꯁꯨ ꯇꯣꯠꯅ ꯇꯤꯟꯅꯗꯅ ꯃꯔꯥ ꯂꯩꯔꯕ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯠꯇ ꯁꯣꯛꯍꯟꯈꯤꯕ ꯂꯩꯇ꯭ꯔꯤ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯄꯣꯊꯦ ꯃꯥꯏꯊꯣꯡ ꯑꯗꯣ ꯈꯖꯤꯛ ꯑꯃꯨꯛ ꯁꯨꯛꯆꯤꯟꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ ꯇꯣꯃꯥꯜꯅ ꯏꯕꯨꯡꯉꯣꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯉꯣꯟꯗ ꯅꯤꯖꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯀꯥꯏꯗꯕ꯭ꯔꯥ ꯄꯣꯊꯦꯅ ꯀꯥꯏꯗꯦꯗ ꯏꯌꯥꯝꯕꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯣꯡꯕꯨꯔꯣꯏꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯏꯌꯥꯝꯕꯗꯤ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯅ ꯏꯌꯥꯝꯕꯗ ꯈꯪꯍꯟꯕꯗ ꯀꯥꯏꯗꯦ ꯇꯣꯃꯥꯜꯅ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯄꯣꯊꯦꯅ ꯑꯩ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯄꯨꯟꯁꯤꯁꯦ ꯋꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃꯗꯤ ꯄꯥꯝꯃꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯃꯨꯛꯇꯪ ꯊꯧꯖꯥꯜ ꯄꯤꯕꯤꯗꯨꯅ ꯑꯩꯕꯨ ꯂꯨꯍꯣꯡꯕ ꯌꯥꯍꯟꯕꯤꯌꯨ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯇꯣꯃꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯕꯨ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯗꯣ ꯏꯕꯨꯡꯉꯣꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯒꯅꯤ ꯄꯣꯊꯦ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯆꯧꯀꯥꯟ ꯀꯥꯟꯗꯨꯅ ꯆꯪꯈꯤ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯂꯣꯝꯗ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯄꯣꯊꯦꯅ ꯇꯞꯂꯞ ꯍꯥꯡꯗꯣꯛꯂꯒ ꯃꯈꯨꯠꯅ ꯃꯅꯨꯡꯗ ꯊꯤꯟꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯇꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯃꯥꯜꯁꯨ ꯄꯣꯊꯦꯒꯤ ꯋꯥꯈꯜ ꯌꯥꯅꯤꯡꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯐꯠ ꯑꯃꯨꯔꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯁꯤꯡ ꯈꯔ ꯃꯩ ꯊꯥꯔꯤꯕ ꯑꯗꯨꯗ ꯏꯟꯁꯤꯜꯂꯝꯃꯤ ꯄꯣꯊꯦ ꯉꯥꯏꯍꯥꯛ ꯇꯣꯃꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯃꯥꯜꯁꯨ ꯌꯨꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯍꯧꯏ ꯇꯣꯃꯥꯜꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯅꯪꯒꯤ ꯅꯣꯡꯗꯝꯁꯤꯕꯨ ꯀꯔꯤ ꯊꯣꯛꯂꯒꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯤ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤ ꯑꯗꯨ ꯉꯔꯥꯡ ꯌꯥꯝꯅ ꯏꯪꯈꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥ ꯐꯒꯠꯂꯨ ꯌꯥꯗ꯭ꯔꯤ ꯅꯤꯡꯊꯦꯝꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯅꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯄꯥꯛ ꯍꯦꯛ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯦ ꯇꯣꯃꯥꯜ ꯈꯨꯔꯥ ꯑꯗꯨꯗꯤ ꯃꯐꯝꯁꯤꯗ ꯅꯣꯡ ꯅꯤꯅꯤꯇꯒ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯔꯨ ꯏꯟꯗꯣꯟ ꯑꯁꯤꯅ ꯃꯁꯥ ꯇꯒꯠ ꯇꯦꯛꯂꯕ ꯀꯥꯟꯗ ꯌꯨꯝꯗ ꯍꯟꯕꯤꯔꯨ ꯅꯤꯡꯊꯦꯝꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯄꯥꯈꯠꯂꯨꯔꯦ ꯑꯩꯈꯣꯏꯗꯤ ꯇꯣꯃꯥꯜꯅ ꯀꯩꯁꯨ ꯈꯟꯗꯦꯗ ꯈꯨꯔꯥꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ ꯑꯁꯨꯝꯅ ꯇꯣꯃꯥꯜꯒ ꯅꯤꯡꯊꯦꯝꯒꯗꯨ ꯌꯨꯝꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯊꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯄꯣꯊꯦꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯇꯥꯔꯝꯃꯤ ꯄꯣꯊꯦ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯁꯨꯝꯅ ꯐꯔꯦꯗ ꯈꯔ ꯀꯨꯏꯅ ꯂꯩꯔꯣꯕ ꯅꯣꯏꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯊꯦꯁꯨ ꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯃꯥ ꯃꯃꯥꯏ ꯑꯗꯣ ꯅꯥꯀꯟ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯒ ꯂꯩ ꯀꯅꯥꯗꯁꯨ ꯍꯟꯅ ꯌꯦꯡꯗꯦ ꯃꯥꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯤꯀꯨꯞꯇ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯑꯋꯥꯕ ꯇꯥꯈꯤꯗ꯭ꯔꯥ ꯌꯥꯝꯅ ꯃꯤꯄꯥꯏꯔꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯣꯏꯅꯕ ꯌꯥꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯃꯥꯅ ꯂꯩꯔꯛꯄ ꯃꯁꯥꯒꯤ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯈꯪꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯇꯦ ꯃꯇꯝ ꯈꯔ ꯄꯣꯊꯦ ꯑꯃꯗꯤ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯑꯃꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯃꯥ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯁꯨ ꯃꯁꯥ ꯍꯥꯟꯅꯒꯨꯝꯅ ꯐꯒꯠꯂꯤ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯥꯔꯤꯕ꯭ꯔꯥ ꯊꯣꯏꯅꯨꯅ ꯇꯥꯖꯔꯤꯌꯦ ꯍꯥꯏꯕꯤꯌꯣ ꯅꯤꯡꯊꯦꯝꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯄꯣꯊꯦꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯈꯣꯏꯗꯥꯖꯕ ꯃꯥꯜꯂꯤꯗꯣ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯅꯁꯨ
ꯏꯕꯨꯡꯉꯣ ꯄꯣꯊꯦꯕꯨ ꯑꯗꯨꯃꯛ ꯈꯟꯖꯕ ꯃꯥꯟꯕꯒꯤ ꯃꯇꯧ ꯑꯃ ꯎꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯐꯣꯡꯗꯣꯛꯎ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯈꯤꯕꯗ ꯑꯩ ꯌꯥꯅꯤꯡꯗꯕ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯔꯣꯏꯗꯣ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯖꯨꯔꯥ ꯁꯦꯝꯕꯗ ꯆꯞ ꯇꯨꯝ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯩꯗꯤ꯫ ꯊꯣꯏꯅꯨꯅ ꯃꯣꯏ ꯄꯥꯕꯨꯡꯅ ꯋꯥꯈꯜ ꯍꯦꯟꯅ ꯁꯥꯒꯠꯈꯤꯕꯁꯤꯅ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯁꯦ ꯏꯕꯨꯡꯉꯣ ꯄꯣꯊꯦꯗ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕꯅꯤꯅꯦ꯫ ꯏꯃꯥꯛ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯤꯡꯊꯦꯝꯅ ꯍꯣꯏꯅꯦ, ꯄꯣꯊꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯌꯦꯡꯕꯗ ꯃꯁꯥ ꯃꯎ ꯇꯅꯥꯟ ꯇꯅꯥꯜꯂꯤ, ꯏꯪ ꯇꯞꯄꯤ, ꯆꯤꯡ ꯂꯦꯝꯃꯤ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯔꯜ ꯃꯊꯨꯝꯁꯨ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯊꯝꯃꯤ꯫ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯀꯥꯏꯗꯨꯅ ꯆꯥꯔꯕꯁꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯅꯥ ꯑꯁꯤꯁꯨ ꯆꯍꯤ ꯑꯉꯥꯡ ꯅꯠꯇꯦꯅꯦ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ, ꯌꯨꯝ ꯄꯥꯟꯕꯒꯤ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯆꯞ ꯆꯥꯔꯕ ꯃꯇꯝꯅꯤꯅꯦ꯫ ꯊꯣꯏꯅꯨꯅ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡ, ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯋꯥꯔꯤ ꯑꯁꯦ ꯍꯧꯗꯣꯛꯂꯁꯤ꯫ ꯅꯤꯡꯊꯦꯝꯅ ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯄꯣꯊꯦꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨꯃꯛꯅꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯄꯣꯊꯦ ꯃꯃꯥꯏꯗꯣ ꯑꯗꯨꯃꯛ ꯂꯨꯛꯊꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯔꯥ ꯑꯃꯗꯤ ꯏꯟꯗꯣꯟꯗ ꯑꯩ ꯋꯥ ꯑꯃꯈꯛꯇ ꯍꯧꯗꯣꯛꯆꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯁꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ ꯅꯨꯡꯁꯤꯖꯔꯨꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯔꯥꯒ ꯏꯟꯗꯣꯟꯒꯅ ꯂꯩꯁꯅꯥꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯗ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯣꯏꯅꯨꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯕ ꯋꯥꯐꯝꯗꯣ ꯄꯣꯊꯦ ꯃꯁꯥꯃꯛꯅ ꯍꯧꯗꯣꯛꯂꯕ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯏꯆꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯕꯨ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯉꯝꯒꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯁꯦ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯒꯤ ꯑꯌꯥꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯤꯔꯕꯅꯤ꯫ ꯏꯄꯥꯅꯁꯨꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯖꯥꯜ ꯄꯤꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯆꯥꯗꯥ ꯅꯥꯎꯗꯥ ꯁꯟꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯊꯣꯏꯅꯨꯅ ꯏꯃꯥꯅꯁꯨꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯖꯥꯜ ꯄꯤꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ ꯅꯈꯣꯏ ꯑꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨꯅ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯃꯤ꯫ ꯊꯥ 3 ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯄꯣꯊꯦꯒ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯅꯥꯒ ꯂꯨꯍꯣꯡꯂꯤ꯫ ꯅꯥꯔꯛ ꯃꯣꯡꯁꯣꯡꯇꯅ ꯊꯜꯂꯝꯕ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯤ꯫ ꯕꯣꯔ ꯑꯃꯗꯤ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯅꯤꯟ ꯈꯣꯡꯉꯤ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯆꯍꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯔꯕ ꯄꯣꯊꯦꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯔꯔꯦ, ꯄꯣꯊꯦ, ꯇꯣꯃꯥꯜ ꯑꯃꯗꯤ ꯄꯣꯊꯦꯒꯤ ꯂꯣꯏꯅꯕꯤ ꯂꯩꯁꯅꯥ꯫ ꯑꯍꯥꯟꯕꯗ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯗꯤ ꯂꯩꯁꯅꯥꯒ ꯃꯔꯨꯞ ꯁꯥꯟꯅꯅꯕ ꯅꯨꯄꯤ ꯈꯔ ꯄꯣꯊꯦꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯣꯊꯦ ꯑꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ? ꯃꯥꯅ ꯃꯃꯤꯠꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯤꯀꯨꯞꯇ ꯃꯤꯑꯣꯏ ꯑꯗꯣ ꯀꯔꯤ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡ ꯌꯨꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯊꯪ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯊꯦꯡꯊꯅ ꯂꯩꯍꯧꯕ ꯅꯨꯄꯤ ꯈꯔ ꯑꯗꯨꯗꯤ ꯀꯝꯗꯧꯅꯅꯣ ꯈꯪꯗ ꯃꯁꯥꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯂꯣꯏꯅꯃꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯅꯥ ꯑꯗꯣ ꯌꯨꯝꯗꯨꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄꯣꯊꯦꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯂꯩꯁꯅꯥꯒꯤ ꯏꯪ ꯏꯪ ꯂꯥꯎꯔꯕ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯣꯊꯦꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯁꯤꯟꯕꯤ꯫ ꯂꯩꯁꯅꯥꯁꯨ ꯈꯪꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯤꯠ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯦꯛ ꯌꯦꯡꯂꯛꯄꯗ ꯃꯉꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯂꯩꯁꯅꯥꯅꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯕ ꯑꯗꯣ ꯄꯥꯝꯂꯝꯃꯤ꯫ ꯅꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒꯤ ꯇꯥꯂꯣꯏꯒꯤ ꯃꯇꯧꯗ ꯌꯦꯡꯕ ꯉꯝꯗ ꯄꯣꯊꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯂꯩꯁꯅꯥ, ꯑꯩꯁꯨ ꯈꯪꯏ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯌꯦꯡꯕ ꯉꯝꯂꯤꯕ ꯃꯈꯩ, ꯎꯕꯒꯤ ꯁꯛꯇꯤ ꯆꯦꯜꯂꯤꯕ ꯃꯈꯩ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯕ꯫ ꯁꯦ, ꯑꯩꯅ ꯄꯤꯔꯤꯕ ꯊꯥꯡ ꯑꯁꯦ ꯂꯧꯁꯤꯜꯂꯨ,
ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯤꯠ ꯑꯅꯤ ꯑꯁꯦ ꯀꯣꯊꯣꯛꯂꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ, ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨꯃꯛꯅ ꯑꯩꯒꯤ ꯏꯃꯤꯠ ꯑꯅꯤ ꯑꯁꯦ ꯀꯣꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯤꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯌꯥꯏꯁꯦ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯆꯪꯊꯈꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯣꯊꯦ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯄꯣꯊꯦ ꯀꯞꯅ ꯀꯞꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯤꯠ ꯎꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯃꯤꯠ ꯇꯥꯡꯈꯤꯕꯅ ꯁꯔꯨꯛ 100 ꯐꯩ꯫ ꯑꯩꯅ ꯄꯣꯠꯁꯛ ꯑꯃꯗ ꯌꯦꯡꯂꯨꯕ ꯎꯔꯨꯕ ꯈꯨꯗꯤꯡ ꯑꯩꯕꯨ ꯃꯤꯅ ꯀꯤꯖꯕ ꯍꯪꯒꯣꯏꯕ ꯍꯦꯜꯂꯛꯏ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯅꯪꯕꯨꯁꯨ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃꯅ ꯅꯥꯍꯜꯂꯦ꯫ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯤꯀꯨꯞꯇ ꯏꯁꯪ ꯁꯪꯅ ꯍꯧꯔꯝꯕ ꯎ ꯄꯥꯝꯕꯤ ꯑꯗꯣ ꯀꯪꯗꯨꯅ ꯃꯥꯡꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯂꯩꯁꯅꯥ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯤꯠꯇ ꯎꯖꯕ ꯐꯪꯕ ꯏꯆꯥꯗꯣ ꯑꯩ ꯏꯃꯤꯠ ꯑꯁꯤꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯦꯡꯂꯣꯏ꯫ ꯏꯆꯥ ꯑꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯒꯅꯤ꯫ ꯂꯩꯁꯅꯥꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯗꯨꯅ ꯍꯦꯜꯂꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯣ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯣꯊꯦꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯅꯥꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕ ꯂꯩꯔꯤꯕ ꯃꯥꯏꯕꯤ ꯑꯗꯣ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯇꯅ ꯌꯨꯝ ꯑꯗꯣ ꯄꯨꯡꯅꯤꯟ ꯅꯤꯟꯗꯨꯅ ꯇꯥꯈꯤ꯫ ꯄꯣꯊꯦꯁꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯁꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯎꯔꯦ꯫ ꯄꯣꯊꯦ ꯃꯥꯒꯤ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯌꯦꯡꯕꯗ ꯂꯩꯁꯅꯥꯕꯨ ꯐꯤꯕꯝ ꯁꯣꯛꯅ ꯅꯥꯍꯟꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕꯤ ꯂꯩꯁꯅꯥ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯍꯟꯈ꯭ꯔꯦ꯫ ꯄꯣꯊꯦ ꯅꯤꯡꯉꯝꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯂꯩꯁꯅꯥꯅ, ꯂꯩꯁꯅꯥ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯂꯩꯁꯅꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯅꯪꯕꯨ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯅ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯍꯜꯂꯦ꯫ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯊꯦꯅ ꯃꯁꯥꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨꯃꯛꯅ ꯊꯤꯟꯖꯤꯟꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯄꯣꯊꯦ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯤ ꯀꯥ ꯑꯗꯨꯃꯛꯇꯗ